अहानबदा मरु ओइबा पाउ निंथिरबा नाट की ओइबा थौरम कयागा लोइना तरामथoi सुबा मणिपुर संगाई फेस्टिवल चलिबा नोवेम्बर 28 दा संगाई की हरफम ओइबा मोइरांगदा हौदोगनी मणिपुर दा पुलिस बटालियन खुदिंगी सगोल तरा लोहंदुना सगोल तोंबा पुलिस लेहलगनी हाइना चीफ मिनिस्टर एंड ब्रेना फोदोख्रे मणिपुर संगाई फेस्टिवल की हौदोफन थौरो ओइगदौरिबा मोइरांगदा खुनौगी इथनिक पार्कता यामलबा सिंमी सिंगना अकनबा मौंगदा संगत सागतपगी थबक चथरी पुलिस की अकनबा चेकिंग थौरांग मरक्ता ngarang habam langkai auto parking da sakhangdaba singna Chinese hand grenade ama thamjilamle Koirengai airfield manaktagi hand grenade ama sungfangle chakatpa Manipur ama ohinaba apunbagi hodang adu lominarasi amaga hanaduna leibagi thabak toklasi haina agriculture minister thonga biswajit afodokre Manipur train yaurakkani khanbada lairik haihudrabi ima singdi kapli adubu lairik hairaga officer singdi thukuna leikre haina kangnamai gi president wai lairik leimana penam fodoragi Kurumjari numidang warang ki poni news pemiyang tabir ba mayapunda mapu Bidyalaxmi na taram okjari Space Research Organization ISRO na space ta thagat kre Ningthiraba nat ki oiba thauram kaya galoina na taramatoi suba Manipur Sangai Festival chotliba November 18 dagi Sangai gi horafam oiriba moirangda hogdoklagani hogdopagi thauram asi Union Minister of Tourism G Kishan Reddy Minister of MSME Narayan Ranena Chief Guest amadi President oina sar yargani loinana Manipur gi Chief Minister Nongthombam Birena Chief Host oina sar yagani haina Manipur Tourism Department gi Director W Ibohal na fongdokre ngasi North AOC da leiba Manipur Tourism Department gi office da pangthokpa paumi singa unaba amada Director na makha tarduna numitara ni chupna sathagadori ba Manipur gi khwaidigi chawba kumhai ama oiriba Sangai Festival asi chaliba chahi asidadi anoba venue kaya hapchinduna hena pak chawna pangthoklagani festival asigi damak lupa crore Tara department ki kaithok tuna leire adubu anoba mafam kaya hapchilakpa asina soidana lupa crore tara hena changlaba yai amaromda sangai gi horafam oriba moirang yauna tongan ba chingi mafam singda kumai asi pangthokani tharom asigi saru ama oina miyamgi chathok sasinda khudong chanabagi damal lengak na ahongba bharada gari gi khudong chaba pigani tongan ba mafam sing khaidok tuna makhal makha kaya gi thorom sing pangthokani Ahoba numita morang khaktada mangkana sangaibu seithaba kumhai asida yumpham oiba isei khudol tamduna pangthokani MSF DS da Manipur gi fauraba film kaya utkani city convention da na mapandagi lakpa mioi singda tourism gi oiba masak sing yanghangani Manipur Museum da na sangai gi maramda Manipur gi akhang ahi kaya kauduna seminar pangthokani yamna maru oiba amana hengang chingda sagol kangjei sanabagi mitam miyamda yanghannabagi khudong chaba pigani tharam asi pangthoknaba hotnabada district singi leiriba DC SP amadi department khudingmakna mateng pangbiu haina appeal tawki Festival asida koi maruena koi culture ni program da koi sangai theme song koi mangkala ma live performance koi tamna sem sajari the cultural program mayamma choreographic presentation koi fashion show mayam sinsi awon da koi tamna tawri awon sidi koi board sida activities like that to pamapon su thamde festival asida koi tongan indesi Media government like but the same formally invite us already. How's it possible that could the confirm to embassy could be Thailand confirm to Myanmar confirm to France confirm to Brunei confirm to US consulate.
Manipur Police Battalion khudingi sagol tara loihanduna sagol tongba police lehalagani haurakliba nahasingna ipa ipuna thamlamba tanglaba lansing fawba puthoknaba hojokhatnaba honajade ithak irangda tawduna lei haina lamdam sigi nahasingi thawongda Chief Minister N Brena nunglangba phongdokri wafam asi ngasi All Manipur Polo Association ampana sinduna ahanba Chief Minister Sagol Kangjei Championship kanglada leiba manung Kangjei bungda hogdokpagi Thauramda athoiba mitunglen oikiba Chief Minister N Brena phongdokibani hogdokpagi thauram aduda potlan bayauna tongan banat ki oiba thauram sing utuna pukning huba thauram ama ohenki maduda sunatana chahi humfunipan lom hena nupi oirjarabasu sagol kangjei sanaduna amadi sagol yokhatnaba lisang sitna awa ana thidana laklaba kerak tomal makhongdagi huidrom achobida pukning thogatpa oina lupa lising yangkhai gi senfam amadi fi khudol tamduna ikai khumnaba utki Masigi sumatakta veteran sagol kangjei sanaroi singda sel oina lupa listing tara gi manasu khusinaki Tharam aduda Chief Minister N Bren Hai sagol kangjei asi British tagi akhoina matau tambanate British na akhoibu loi chalam labasu makhoina yelhongai dagi lejarak laba akhoi gi sagol kangjei asi tamjaraga polo haina haudokhibani masi lairikta yauraba wafamni yelho ni oina aikhoigi ipa ipu singna thamlamba tanglaba masana lan kaya asi yokhatnaba hotnabada asimak yamna laibak thibani haurakliba mirolna aikhoi karamna haurakpano haibasi kupna khangma mathau tai haiki mahangna makha taraduna laisemlondagi leraklaba amadi Manipur ngakpana achoba thaudang lorokliba sagol asi lambi da thadoktuna garina thomhanana banate lengakna ngamjaba thakta sagol yokhatnaba hotnagani lamdam asida himinari ba furup singna magi oiba demand tanuna Manipur thugaina ba hotnaganu haiki Thauram aduda saruk yakiba Manipur gi ningthau leisema sana jawan hai sitharuraba sagol kangjeibu Chief Minister na yokhatlaba hotnarakpa asi thagatli aikhoi gi ipa ipu singna lesemlomdagi thamlaklaba sagol kangjei asi muttana ba hotnabada miyamna mateng pangbiu sagol kangjei asi malemda masak takna ba hotnaminasi haiki Sagol की पुलिस sagol वाले पुलिस मुंबई से ऊपर अलवसी कोई रिपोर्ट डिसाइड कर ले ग्रामीण ऑडिट डिसाइड कर जो ले ग्रामीण मधुरी के कानर में जो कोई सेरेमोनियल्स कुंबा अचौबो मयाम अपानरी मी लाखों को करी कुंबा अच्छे भाई कोई ट्रेडिशनल पोशेक कैसे लगा गुड को लगा फजे नहीं कोई मधुरी चंद भी ये मुखा रशिशु कोई सरकार से लेने से मधुरी ट्रेडिशन तो मुद्दना बाई करे कोई हुकुम जबनी अदो मसी सुबह सेंगलबा बांग्ला की लाइफ हम हुआरीदा कोई होर फम म्यूजिक होर फम लेने लोगों बाबा फम Kami sendiri dia ada bakal muka kita itu kalau sudah isolasi minggu, macam dah, audio bijari itu dia kau ingat sih na, kau amat tahu na, macam orang lagi lagi nara apa, cili na, kau macam pun nama tahu na lagi nasi, kau sisa na lagi nasi, ai kau tahu kau ai kau kau na mang kau apa Manipur nama, siapa mapung kau akan berbaharat dengan siapa Manipur, sampai kami nasi, oni sih boleh kau aduga, kau lagi berbilang sih tu, yang smart way na, active way na, masa mau kan na, leher mana Manipur Polo Association na mating view. Lakliba November 18 kuntra fawa pangthokadoriba Manipur Sangai Festival lising ani kunitoi gi hawdokpam oigadoriba Bisnupur District ki manung chanba Moirang Khunauda Manipur Police Training College pangai training tawriba cadet sing yauna yamlaba sinmi sing sizinaduna lengak ki maikai dagi ayobi thakta semgat sagat pagi thabak sathari mafam tara humdoida lengak na sang Manipur Sangai Festival lising ani kunitoi pangthoknaba pandam thambaga loinana sangai gi amata ngairaba sanafam oriba kaibul lamjau National Park na naknariba Moirang Khunau Sangai Ethnic Park ta hongdokpagi thauram pangthokani haina lengak na lakthokibani masina maram oiduna ahen security personnel sing thadaduna jaksina ngak senba mafam asigi lambi pakthokuna koila thabagi thabak chathari mafam asida miyamgi pukning hunaba restaurant guest bowl stalls museum ethnic huts information center amadi pathway yauna sengatpagi thabak chathari paikhatliba thabak sing aduda thanga AC gi MLA Tongbram Robindro Moirang AC gi MLA Santi Kumbi AC gi MLA Premchandra yauna tongan ba department singi makok thongba official singna yangsili hiram asiga mari leinana Pony TV gi reporter Naurem Tanoranjan amadi camera person Kelvin Huidrong gi akaknaba paungdam ama
Oni TV na hujik lajari from say Bisnupur district ki manung chana lairi ba Moirang kunong ki sangai tin pa khaina ko sengwa chakali ba ma phama duni hari ba ma phama sida Manipur sangai festival 2022 ki ahan ma pangthupa main venue ge ma phama duni ma phama sida tuan ma simi singkhang natana koigi bangai da training to dun lairi ba chinau mayam so koigi yamna phajab mong da Manipur lengak na koi thadaraga thasiki tang matri de horaga thasiki tang kunsa phaw pangthok de Manipur sangai festival 2022 da phajab mong da sengwa chak gatna ki da hariba maham asida ju yamna kanna ahing yungthin nai da yam kanna thabak pai khapagi mami tari masida sunatana sangai tin paki heng nakan da lairi ba palaba la ba sida koigi tuan ba stone sim phamna ba department kya na koi simising thadaraga sengapagi mami ju su miam punmangna umina bagi tanja lominasi sangai festival nge venue pangthu phama pham ko gitor ne masai ja donga ma Manipur lenga ki mai kai da ki chimi mayam ma hatare paktak na tang kuma koi nang ta koi ai ba chimi sing ma phama sida hada badan na tana yamna pung thogani ngai oiri badi koi pangbai da training to raga lai ba koi ichili na mayam ma so koi hai ma phama sida hada raga tang kuma thoi nang koi no ta koi hari ba venue ma phama sida da sangwa chagali ba mayam se lotion ba nang wa angam ba thak to honari Manipur lenga ki mai kai da ki Jahi aniro ko bina maram oidana sangai festival je pangthuba ngamdana last do hande jahi jisdari BJP lenga pali balenga asina koi ki chief minister chumalenga asina ayo bi thak magi ngamjaba maung da direct department sinda badi mari lena ba sinda khaidhoga don ba koi ki thabak sing si pai khapi mami dun hi kam chaung tari basi demu sida fajariba koi ki thola mama hai tare ibena mo gedo de koi ki Manipur da ye hongai da ki lerak laba Jimmy Snow, Jimmy Dummy Snow, Mayam, Fruit, Mayam, Sigi, Yahonga, you take it, Lava, Quiggy, a compost and Hatare, Gumsaro, Singasi, which is a Patanana, Quiggy Fruit, soon Hatare, Siambi, Habaduni Tatari, must say that Yam and a Punjani or Wafamdi, Hariva, Fruit Snow, Singadugi, Muis, Maduna, Masama Saga, Fruity, Gumsaro, Shabagi, Mamu, Yam Samatari, Masina Mamma, one bar, Manipugi, Nyam Kangatana. Apogi atopalam dagi lakaduri pa music adu atowa koigi hena puni huningai oirapa mafam amadi event amadi oigedori ne hariba khapusar singati ba ayam ba loichalagli adu ga makha ta midu hujiki bagi hopli ba singati do khapusar singati do haraga mian unna bi pa khapam mi chawa tari maramatu na hariba koigi thoramasi chali ba thasi ki tangkun ma thoi dagi na tangkun cha How Pangtok river sangai festival asida tunga Manipur mafam taraga humdoi da Pangtok na ba Manipur lengana akoi tholang pai khapa lei khrabani maruena akoi ahamba tholang Pangtok river morang kuno asida su akoi Manipur lenga asina tunga ma department ka zatana akoi simi ma ama thadaraga akoi hari ba hoi ba sida nyana puning thuga da ba ampu sang sik khak nate mafam je sari bi puning thuga da ba mayam ama patang na sari hai tare Ang tumatuisi nangani haibagi thajabadudi koi mari lenaba sigi maikadagi phongdor li adu hujiksi yengbata tam yongna ba mami amadi laigadabadi mali VIP ka natana MLA mayam so hari ba thabak sing yam na yeng samagi ahin thunai da yeng samagi mami du chawng tari bachi kona lejari ba morang pro gi pham sida huji huji ma kha koi chengwa chagali mayam si yeng sambala piram ba koi thaga ke MLA Rovindro huji koi gi Oni TV ma ke gi ta ko pham kitan phongdo pina ba ta ja lok jage ne hande ki lakadri ba ko sangai festival ka 2022 se sa ko ma ko se ko gi sangai picnic park ka na sa ba se almost more Sebenarnya basiki boleh tabakat kan lain yang kita lain dah sangat besar saya satu sekali kalau nak cuma ni saya apa yang kita boleh discuss. Hai buat ini sudah sama tu biar si sama biar kita nak bagi tu sini. Kalau cara bahaya kita mampu mana
दा लंगर से कोई मणिपुर थाई सागर में बात से मेरा सपोर्ट करना मेरा साथ में लोगों को Poni TV na tongan ba mafam traum do pang thok ko dori bam pham singa du makha ta na kari thabak paikali amadi kaya myam na khumang chopsal bigi habu du myam na pogdom jana me tanja longtage hiram si matang da camera person cable hujong loina na pogdom jari ba naurem tanranjan Poni TV moirang khunau Sangai Festival naksilakpaga iroinana na Police Department na akan ba checksing tharong lakhat ningai directa ngarang Imphal East ki Hengang Police Station ki banong chenba khabam lamkhai auto parking da sakang dawa stingna Chinese hand grenade ama thamjin lamle Koirengai airfield manaktagi hand grenade ama su fangle hairi Police tagi fangba pau gi matung ina ngarang ayuk pung mapalom tarakpa adwaida akaknaba pau ama fangbadagi Imphal East District Police Commando gi OCKS Henry amadi Hengang Police Station gi OCKS pathongna luchingwa police ki kangbu amana khabam lamkhai gi akoiba mafam singda thiba humbagi thabak chathagi Chawrakna ayuk pung tara khara helakpa adwaida khabam lamkhai auto parking manakta Chinese hand grenade ama leiramba thengna khibani bom adu akan ba checksing thawrang makhada asoi angam yaudana lokhokhi hairi thodok asiga mari leinana Hengang police na case ama lokhatpaga loinana thijinba hokre hairi thodok asigi matung tarakpada numidang pung nipan makhai khara helakpa adwaida akaknaba pau ama fangbadagi Imphal East Commando gi civil team amana Mafam aduda changsinduna frisking amadi checking sathaki maduda khabam lekkai dagi awang pang na meter yankhai rom chatlaga leiba Koirengai airfield manakta hand grenade amasu fangki police ki pau asina makhata na hairibadi bom adu sangai festival ga mari lenana luang sambam yoramdaida kumai asigi leiteng oina sariba gate adu thugaina ba sinba lalong oiramba yai hairi Rasniti tauba singna ngangba wa thajaba yade machin thibani hain miyamna khanba tokpiro chawkhatpa Manipur ama ohenna ba apunbagi thaudang adu longminarasi amaga hunaduna leibagi thabak toklasi haina Agriculture Minister Thongam Biswajit na phongdokre Wafam asi ngasi Manipur University gi Commerce Department da sinduna department asida pangthokiba students experience in state living SEIL gi member tara okpagi thauramda athoiba mitunglen gi oiba warol piraduna Minister Biswajit na phongdokhibani thauramdu da MU gi Vice Chancellor Professor N Lokendra na Department of Commerce MU gi SOD na Tesmani Associate Professor Thiam David SEIL gi Manipur in charge Umesh Tensubam ABBP Manipur gi State Secretary RK Ravichandra amadi SEIL gi Coordinator Pasupatinath Upanayu su sarukyaki Minister TS Biswajit na makha taraduna hai chawkhatpa Manipur ama semgatnaba hotnabada amada maral thangjin bagi mahutta akoi amata oina thaudang longminaba gi matam oire Bharat ki leiriba naha gi masing asi asuki matik yami naha singna punna afaba maikaida thabak tawminarabadi atopa malem gi lebak singda Indiana mangjil thaba lebak ama oiba ngamgani naha singna Swami Vivekananda Abdul Kalam
na hairamba amadi makoina tauramba thabak thoram sing khangba mathau tai malemgi mafam ataida leitaba nupi tana famba ima kaitel pik khrabalamdam asida leiri masina nupi singna kaya marum yamna mathongna maringjal leibagi haiba ulibani leibak ama fahanba haibasi miyam punna hotna minaba amadi tawgadaba mathau masak khangba changi haiki गलतियां जो किया था उसको पाप जो किया था उसको सही रास्ता में लाने के लिए हम सोचना चाहिए अपने आप को कन्विंस होके तो सेवा करना चाहिए अदना एवरीवन हैज गॉट कोई मागे रिस्पांसिबिलिटी दरकार है अदना कोई एवरी इंडियन कॉन्स्टिट्यूशन पिरकोदना अंदर कोई मिपुम खुदिमक से मागे राइट तागदो दुन नतना ड्यूटी सु दरकार है अदना कोई लेबाक अमा अफानबा अकोई अपुनबा शक्ति लेबा लेबाक अमा मणिपुर मु ओइबा अफांग कन लेबाक अमा नेशन मु ओइन बाय से अकोई खुदिमक की रिस्पांसिबिलिटी सर Manipur train yaurakani khanbada lairik haihaudrabi ima singdi kapli adubu lairik hairaba officer singdi thuptuna laikri fivam asidadi iramdam Manipur asi mikup amada mitopna yot ki batabani haina kanglamai gi president white lairik leimana nungnang mang fongdorakli wafam asi ngasi IPSA akom luf pandam ipa kanglamai KILCLK amadi KSA na khosamnaduna khoyathong da leiba KSA gi office ta pangthokpa Manipur da ILP movement changsilakiba chahi kunmanga mafong farakpagi silver jubilee thoranga mari lenana fongdokhibani thoram aduda IPSA gi advisor ais ibotombi khuman kanglamai gi president Y leirik leima KIL gi president R K Sanam Hanbi IPSA gi president T Birjit Singh IPAC की प्रेसिडेंट KSI सोमरेंद्रो अकोमलुप की प्रेसिडेंट S संजीत CLK की प्रेसिडेंट पाकपी चनु KSA की प्रेसिडेंट S विद्यानंदना प्रेसिडियम मेंबर सिंह ओइना सरुक याखी थरम अदुदा मणिपुर दा इनर लाइन परमिट सिस्टम चना हनगदबनी हाइबा इहौदा थवाइन पोंथापी खरबा अथौबा सिंगी मफमदा मियामना मिनट अनि तुमिना लेप्तुना इकाय खुमनब उतखी थरमना अदुगा मरी लेनना वाइलारिक लेमना हाई अथेंबदा मपान लमदगी ट्रक मपंतरा मणिपुर दा थोंबदा मैतै मंगा फाना यावद्रबा मतम असिदा अखोइना ILP चटनरे हाइना नुंगाइ थोकपगी मतम अदु ओइद्री ट्रेन लाक्लनी खनबदा लिसांग सिटना मियामगी थबक तौजरिबा लाइरिक लाइसु हैत्रबा इमा सिंगनदी लेकाइ लेकाइ गी मैरा पाइबी क्लब मपांगी खनहनदुना टॉपकी खुद मखुत्तगी खुनाइ असि कंदबा यादे हाइदुना होटनरी अदुबो लाइरिक लाइसु हैरबा ऑफिसर अमता लमदम असिगिदमा वाफम अमता फोंदोक्तना लोतुना लेरी करिगुमा मसिना कुइथरकलबदी मिकुप अमदा मिटोपना मणिपुर योट किबताबनी इरमदम असिदा ख्वाइदगी चावबा चैथेंगदी भरा सालेबा मियोय सिंगना सेल हेन पांबदगी अयाम्बा लाकपनी यलहोमी अमना लेबदा लुपा चमंगा लौबदा मिटोप अमा लेहलगा लुपा लिसिंग अनि लौबना हेन लुइ खंदुना मिटोप सिंग भरादा पंगथमदा थमजिनरकली मतम मतमगी कारकलिबा MLA मिनिस्टर सिंगसु नोंगमता ILP गी इहौदा थवा यौसिनखिदे मरम असिना मिटोप की मसिंग अंगपा फंगना यामखलखिबनी अदुबु थवाइगा हकचांगा खाइनदिबा फावबदी इमा लेबाकिदमक सोलबी इमा सिंगना सिंथा पंगलंगमनी हाइना फोंदोखि मनिंग मसांग दा ट्रेन जोरकदबगी मफमसिना कराइदा थमिबनो हाइबासे सिंखों खंगदे पुलक खंगदे सिंगी खंगदे कबुई खंगदे अमबा खंगदे सिगी मारकता खंगतंग गवर्नमेंट सेक्शन बिरागा अखोइसे पुलिसना ngakta yaroi lekai lukna thawai yawadabase lekai tusu mai lekai kanabagi damakta aikhoina mayra sengbat abo honeri aikhoina kalapu mapangang kanabo honeri adumo lairi haidraba khoile di honeri hairiba lebak ki thabak tawinga kaya su thuppa ga leiraga usannada khangjanada mai lekai kanna leibase mani pupomena puthakta tiraga ne uidirba matam sida uiseng ne helakali haibasima pomena ada lawun kanabo खुलक लेरक्से सिक तौदियो हाइबा इरै पाक्से रमदम रंगै पाक मणिपुर से मिकुप अमदा लोरनी हाइबा से थमुबदा अहल लोरबा सही लिसाम सिना सही कुथरा निफु सोरक तो ओनरा लापा अखोइदी कपि ngasiदी Manipur Youth and Students Union MYSU gi ahanba mapok kumol thorong ngasi DM College campus ta leiba Jawaharlal Nehru Manipur Dance Academy Hall da pangthokre thorom aduda MYSU gi advisor Mayengbam Amutombi MYSU gi president Wahengbam Tanu Chanu UCM gi president Joy Chandra Konthauzam social activist Dr Lamting Tang Khauki
KIL की President RK Sanahanbi, IPF की President Asang Kasar, SEACO की Advisor Akham Langol, Politics Activist Dr. Haubizam Gita Jain, Akomluf Kangleipa की President Sorai Sam Sanjit, IPAC की President Kreti Mayum Somarendro, Social Activist Dr. Yendrembam Kiran Amadi, Social Activist Sajat Vuya Mayum na Athoiba Mitunglen Sing Oina Saruk Yaki. Tharom aduga mari leinana MYSU की President Wahengbam Tanu Nahai, Union Asi की Wakalot Asi Katokpa, Punsinba Amadi, Chaukatpa Haibani. Nongma nongma की Soksilak Laba Tungi Naha Singi Asa Usilak Traba, Masagi Ojaba Tiba, Mioi Kayana Kurak Hangraba, Naha Kayana, Nisagi Ipakta Tautuna Lerak Laba, Maikai Kangraba Manipur Ama Orak Liba Asidagi, Karada Oirabasu, Manglom da Jinkatna Bagi Pandamda, Manipur Youth and Students Union, MYSU Asi Haukiba Chahi, Lising Anikun Matoigi, November Tarani Panda, Safong Lakibani. Manipur gi Tungi Miro Orakadoriba, Naha Amadi, Mahiroi Kayagi Punsi Asi, Mayol Chongbangam Adumak Lokigadra, Haibagi Mipaiba Pokli. Lairaba Amadi Inakunba Anigi Marakta Lairiba Kenabagi Pal Asibu Manghanba Ngamba Amata Ngairaba Kulaidi Education ni Masinatana Malemda Atopa Pambay Amata Laiti Kanglup Lining Literate Amadi Lolgi Kenaba Tidana Punsin Bagi Matam Oire Loinana Ekoipunna Achepa Firep Amaga Loinana Kongfam Lengdana Leminarasi Hainasu Miamgi Pukning Chingsinki Maisuri Sansin Zera Patabak Thoram Sinda, Akwigi Lamdamasigi, Iresa Kudimana, Mating Pambiduna, Support of Duna, Koi Maisubu, Tawzagab, Hawaii Kudimak Mai Pahan View, Aduga, Akwigi Lamdamasigi, Fighting is what Haraba, Kanashli Zedab Angang book Hanga Laga, Government School Sinda, Amadi Private Sector School Sinda, Kuna Mahita Hanabada, Masuna, Mating Pangzagani, Tongan Tonganba, Malengi Sakat. Lamjelat atway hentana bada lamdan sibu saktak tuna utkadoriba madi tonga tonga philla so yaga dabo kaya bu thongna piduna makhoi bu mateng pangjage haibase maisugi aset pa asani Paugi Marthana atema break amatang lominasi Witness the most extravagant cultural diversities of 34 tribes in one platform. Savor the local indigenous cuisines and local brew. Get a glimpse of the endangered Sangay there. The journey begins with long, peaceful uphill treks along the bountiful panoramic view. Zuko Valley is home to unique flora and fauna, flaunting beauty with scenic splendor. The mystical lake called the Loktak Lake, largest freshwater lake in the northeast. With the only floating national park in the world, the gods share their enchanting dreams with us. And we can see their overwhelming creation, where we bear witness to the skies kissing the surface. She will hold you in your plight. She will shine on you the light. Her tranquility will bring forth the best in you. With every touch, with every breath, with every sight, remarkable sight to behold, this land is a cradle for celebrating vibrance in diversity. Manipur is a land where many remarkable battles were fought. Stories of immense courage and sacrifice are reflected
by the memorials. Khongjong War Memorial is one such sacred resting place for warriors who fought in the Anglo-Manipuri battle. The men and women have given everything to this land, and in return, she has blessed her people with abundance and divinity. Living among the raging hills and valleys are the alluring people, celebrating life each day, uniting all her communities. I am beauty, I am love, I am the land of divine desire. I am Manipur, the jewel of India. Manipur is excited to bring you all the Shanghai Festival 2022 to promote Manipur tourism with the theme Festival of Oneness. I invite all the people from across the globe to experience our unique culture and traditions. Witness the beauty of Manipur. See you at the Shanghai Festival 2022. Break ki matung da mayam utaram okchari hoji pam ka bizari. Tamenglong district ki oina Hill Leaders Day amadi miyam gi numit ngasi district asigi mini secretariat auditorium da pangthokre. District Administration Tamenglong na sinduna pangthokiba thoram aduga mari leinana district asigi deputy commissioner Pawan Yadav na district level officer singa loinana miyam ga unaki. Amadi makoi gi nungaitaba amadi thengnari ba khudong chadaba singi matangda kupna khanaki. Thoram adu ayat pa amata leitana pangthoknaba Tamenglong district ki ADM Thangbai Gangte na luchingduna deputy commissioner amadi official singa loinana kupning singki. Masida sunatana thoram aduda lengaki tongan ba loisang singi oiba stall hangduna miyamda lengak na miyam gidamak paikhat ba scheme amadi service singi kanaba panghanaba su honaki. Thoram aduda punna lengaki tongan ba loisang kun mangana stall hangdoki loinana health department ki maikaidagi miyamda vaccination amadi health checkup ki khudong chaba singsu panghanki. India lengak na khonggang chawkhat trabadi India pumba chawkhat pa yaroi haiduna panchayat singda thadar pa chawkhat thaurangi project amadi scheme kaya planning department ki mioi kharaga loktunaraga scheme project sing paikhat kadaba mafam hongdok hongjin tawduna leiri hiram asida panchayati ras minister amadi Manipur ki chief minister na miyeng changbiu haina Pangantabi Gram Panchayat ki Pradhan Ningthaujam Ongbi Indivala Devi na Fongdorakli. Ngasi Suknu Kendra gi manung chanba Tangjingda leiba Pradhan Ningthaujam Indivala Devi gi yumda GP asigi Upapradhan M Movie Devi amadi ward number 5 ki member yumnam ahenba yaungna pangthokpa pawgin mifum amada Indivala na makha taraduna state level nodal agency gi SLNA gi makada Lamaidong CD block ki manung chana leiriba Pangantabi Gram Panchayat ki oina integrated wetland management program IWMP gi manung chana scheme ani tanjeng amadi Pangantabi da paikhat pagi ayaba pirak kibani madugi manung da Pangantabi ki project asi planning department ki mioi singna Lamaidong da paikhat naba mafam hongdok kiba asi yamna laibak thibani high scheme asi gi damak
changadaba mari leinaba che chang khudima project officer na pisilaknaba khangalakpadagi mari leinaba singda pishin khiba lekhrabani adu bu khangauda na haukiba November 13 ki nungthil pung mari ga minute yankhai tarakpada haiba pangantabi ki project adu langmaidong da oina mafam hongdok le haina khangalakibani matau karamna mari leinaba che chang amata pisin riba project amabu khudakta mafam hongdok honjin tawri bano haibasi achoba wahang ama oiri mari leinaba singna miyeng changbiduna numit mangani gi manungda achum aran thidokpiu amadi masiguma thabak asida chenaba mioi sing cherak pibiu kariguma lenga asina tabi dragadi miyamna yaba democratic oiba khongjang kaya sangsilagani haina so phongdokhi Panjai takkan na thadar pasal ma video ma khoi sijan na ning ma ongda onthok padagi masi asugumba khoi lila dharma da kanu Manipur ni ne tawning bada tawba yai haibdo aigi panganta bi dipi ja ngara thon base ai khoi panganta bi dipi se lila dharma onthok pidanu ai khoi an thamoi sengna thabak tawjaba panjai ki thabak tawjariba pradhala mane sugumba thamoi sakna nuai taba thamoi sokna ningba kaiba thamoi sokna ningan na piba sugumba thabak se amo khana tawbi janu athoba matamda Minister ki puning tingsinjari, Panchayati Raj Minister ki puning tingsinjari, haiba Chief Minister amadi Panchayati Raj Minister na mangani manungda chapchaba khoi da pakhum bibirakagadi aigi Panchayat ki leiba mari leinaba miyam singa agitation adagi miyam na yaba khongjang tamchalakanda akhoi gi ihau chathagani haiba wafam sima mai eksengna thamjari Tamenglong District Headquarter ki hauzik oriba lambi gi fibam asi athuba matamda semjinaba thaiba paikhatrabadi kaithel thonglon sinbagi khongjang sangsilagani haina Traders Association Tamenglong TAT na section warol thamlakli Tamenglong District Headquarter ki lambi asi uful waiful yamna thangba maramna lalon itik toriba sing amadi miyamda khudong chadaba kaya mayok nahanbada natana khunja singdasu hakchang sohan bagi achoba machak oiri Maram asina district administration na athuba matamda miyeng changbiduna lambi asibu semjin binaba khanghalakli kariguma lambi asi athuba matamda semjin bida batarabadi lalon itik tawriba singna kaithel thonglonduna khongjang changsilagani hairi nakal amaromda Tamenglong gi fire department na Tamenglong gi lambida ising chaithokre Haukiba November 15 amadi 13 kilonaba ahingda khangabo part 3 makhale kaida leba saikhom itom chana moirang them khomaidagi loksal oina ujaba lokfamda paiduna thamba faubai mai tharambagi thawongbu All Manipur Progressive Farmers Association amadi apun malomi loop thawal district na akan mamaongda yaningda bafugdorakli Haukiba November 9 gi ahingda khangabo awang lekai da leba marangthem nabachandra gi fawai mai thadok lamlaba matungda amuk khangabo makha lekai da leba saikhom itomcha gi fawai mai thadok lambagi thawang asi yamna laibak thibani masigumba fawai mai thabagi thabak chathariba mioi sing asi lengakna faduna chapchaba thabak lokhat tabana makoida akiba leitabani hairi lengakna thaudok asida chenaba mioi sing athuba matamda lebak miyam khangna matik chaba cherak pibaga loinana awaba taraba lomi asida su akhanaba mateng pangbiu haina su appeal tawrakli State Blood Cell National Health Admission Manipur gi mityeng makhada Escola Women's College Nambol People's Resource Development Association BRDA Bisnupur Manipur Voluntary Health Association MBSA Imphal Indian Red Cross Society IRCS Bisnupur District Branch amadi Green Universal Foundation na khusamnaduna sinkhiba ngasi Escola Women's College ki multipurpose hall da nomagi oiba voluntary blood donation camp ama pangthokre tharum adu Manipur Voluntary Health Association ki Secretary L Suranjoy IRCS Bisnupur District Branch ki Chairman Su Oiba Health and Family Welfare Department ki Retired Additional Director Dr. W. Gulapi Escola Women's College Nambol ki Principal Dr. W. Robindro College Asi ki NSS Program Officer Dr. L. Sumobala PRDA ki Assistant Secretary Su Oiba IRCS Bisnupur District Branch ki Secretary International Awardee Dr. Ice Roman IRCS Bisnupur District Branch ki Treasurer IRCS State Awardee TH Netaji amadi atai thomi singh na saruk yakhi tharum aduda Escola Women's College ki Principal Dr. W. Robindro and SS
Program Officer Dr. L. Somobala yauna college asigi mahiroi teaching amadi non-teaching staff IRCS Bisnupur District Branch PRGA DPUVO amadi GUF ki volunteers sing yauna punna mioi kontra mathoina lemna ipiki Dr. W. Robindro na fungdokhibada college asina mahiroi singbu tongana hiram kayada haithoi singthoi hanba amadi khanghanba pambana tonganba makhalgi thoram sing pangthoktuna lakli masi manung channa ngasigi asiguma thoram asi pangthokpani haiki RVM publication na puthokpa kunjo naurem na Manipuri da handokpa Khunairol gi maru oiba sing amasung taibang pan gi chiziloi haina mingthonba lairik ani ngasi haunabi matung ina kakching sumak lekai leirak achoba parengda leiba handokloi kunja naurem gi yumda phongdokkhre Saiche Academy Awardee Virendrajit Naurem amadi macha chanu kakching gi President Dr. Nongmaithem Pramodini na mathang sitna maru aiba mithung sing oina duna pangthokiba chinglemlaba thorom aduda Manipur gi tongan tongan ba saknairaba aibi kaya susar yakhi Huyalan pau pau chegi columnist kunjo naurem na handokloi oiduna phongdokhiba lairik ani adu saknairaba aiba pi Jesbert na iba Fundamental of Sociology hariba lairik asibu National Translation Mission Central Institute of Indian Language CIIL Ms. Messer gi makhada kunjo naurem na Manipuri da Khunairol gi maru oiba sing haina aduga saknairaba aiba Dr. Mani Bamik na iba lairik da The Cosmic Detective hariba lairik asibuna taibang pan gi chiziloi haina mingthonduna fongbani Thauram aduda saruk yakhiba singna kunjo naurem na haurak liba maheroi singda yamna makana gadaba lairik sing Manipuri da handoktuna puthok pirakpa asi yamna mapukning thaugat ningaini makha tarakpada hena kana gadaba lairik kaya handokloi oina amasung masagi oijaba lairik kaya puthokpa ngamba oirasanu haina phongdokhi Hokiba November 13 Losang Khong Mayai Lekai Community Hall da miyamgi oiba mifam ama famduna loyalam apunba lomi luf LALLUP kauba luf ama semkhibaga loi iroinana luf asigi president oina Naurem Nitin Kumar vice president da KS Ton Chandra general secretary da SS Lemba finance secretary oina KS Open amadi publicity secretary oina SS Roman Khanki makha taba luf ki fampai ka daba sing chok Sakthorak triba fauba mioi sing asina luf ki thabak thoram khudimak pangthokani haina luf asigi publicity secretary SS Romena thadorok pachero amana khangalakli India da ahanba oina lanai company amana sajaba rocket Vikram Suvarvital BKS ngasi ayuk pung 13 makhairom tabada Andhra Pradesh ki Sri Hari Kota dagi Indian Space Research Organization ISRO na Thagatkre Father of India's Space Sector haina khangnariba Vikram Sarabhai bu ikai khumnaba utpa oina mahaki maming loduna mingthonba rocket asi India gi chahi mari khakta ngaiba lanai company Skyroot Aerospace na sabani masiga mari lenena Skyroot Aerospace ki co-founder Pawan Kumar Chandana na ahanba India gi lanai company na sajaba rocket ama space ta thaba ngamliba asina anoba afava India ama oirakpagi khudamni haina phongdokhi NDA legak na paikal alibas substantial development policy na maram oiraga North East ki mafam ayamba tangdu leita na leiba lamdam ama oiri haina donor minister G Kishan Reddy na phongdok khibada wafam asi Union Tourism Ministry amadi Mizoram Tourism Department na khusamnana sinduna pangthokkiba mega tourism event amada Kishan Reddy na phongdokhibani Tharam asina maru oina tourism track ki G20 da hena midyeng changlagani hairi mahaki matung inna center na North East ki mafam sing chawkhatnaba thabak thoram kaya paikhatli amadi chawkhatnaba hotnari loinana center na roadside amenities Chama Rom Sanaba Thorangsu Tauri Masigi Manungda Chana Mizoram gi oina roadside amenities mapan yauri haina so phongdokhi
Enforcement Directorate की Chief Sanjay Kumar Misra Central Agency की Chief ओइना थौ पुनबा अहुमलक सुबा ओइना चाही अमगी मतम सांगदोखरे Personnel Ministry na thokpa order amagi matung inna ngarang Union Government na SK Misra bu lakatawriba chahi lising ani kunin humdoi gi November 19 fawba ED gi Chief oina thau pubagi matam asi sangdokhibani chahi humfut nithoi suraba kumja lising amaga jamapan marifu marid Batch की IRS Officer SK Misra na ahan by ED की Chief oina thau punaba matam sangdokpa misak ama oibata natana Central Agency की Head oina thau puba su chahi manga mapung farakadaure aroibada maru oiba pau amuka hana pizari Ningtira Banat ki oiba thorong kaya galoida na taramathoi suba Manipur Sangai Festival chotliba November 13 da Sangai gi horafom oiba morangda hongdoklagani Manipur da Police Battalion khudingi sagol tara lohenduna sagol tongba police lehalagani haina Chief Minister and Birena Fongdokre Manipur Sangai Festival gi hongdofang oigadoriba morang khonogi ethnic park ta yamlaba sinmi singna akan mamawong da semgat sagat pagi thabak chathari Police ki akan da checksing thorang marakta ngarang khabam langkhai auto parking da sakhangdaba singna Chinese hand grenade ama thamjinlamle Chawkhatpa Manipur ama ohenaba apunbagi thaudang adu lominarasi amaga hunaduna lebagi thabak toklasi haina Agriculture Minister Thongam Biswajit na phongdokre Manipur da train yarakani khanbada lairik heihodrabi ima singdi kapli adubu lairik heiraba officer singdi thuptuna leikre haina Kanglamai gi President Y lairik leimana pendaba phongdokrakli Numidang warang gi poni news miyang tabirba mayam pumna mapu amukahana krumzari